morning, dear students. Morning, sir. Koi ngasi lai basi koi institution mari degi ni hai degi. Terus kamlai si seven concern Anglina Cultural Organization, Social and Foundation of Performing Arts, the Social Welfare and Cultural Development Organization Hariba. Culture Government of India ki makada riba the Ministry of Culture Government of India ki makada ilan torogale riba cultural institution marina nasi nugi school Wangkai High School hariba school asida nasi tungan ba Manipuri folk song amadi Manipuri dance ki matangda nasi umamam ki oiba haidare oida Manipuri folk song habjina karino the Manipuri dance has no with demonstration going on. Nakoida, Asiki, Kudum Sabama, School of City, Merathon, Station, I have a Tiaba, Siki, Saba, Sima, Puna, Sakun Makanabas, Institution Maria, Siki Magagi, and Harope and Kusari, Makasa Hazard City, the Congress Solution and Sanki, both in Zaraga, Mantan Sudari Devi, University of Kalzagi. Folk music department da zawini kubiri basina Manipuri folk music hai basi ki matang da ihana ko khara kubiri na bidam ta zabu Manipur folk song, Manipur folk music. There is Hadashi, Manipuri Kumuni Say. Kumuni Say is the good holiday. Young the park has out the folk song, Sida, Kumuni Say, Vienna, and John Brava, the Say. Maria Say, come the Bayadi, and the city, the city, and John Brava, the Lebanida, and John Brava, is a Taraki. Khongjom Prabha 1891 Anglo Manipuri Wa Minthauki Sandra Sana Hakta when they make a part Manipur say my day before this land Sagati British way of nobody the Makta waiting by to Nakarba Manikrapalada of Nabazabashi Menzo or Kimeraba Oira Hiram Kunja Menzo Yetro Kamia, Kendrick, Atoba, and General Simba, Atoba Sisi, Imani Papigan the Manipur say, Kaya the Haidana. Tam Kraga, Sukoi Kraga, Tanga Kraga, British bone to Maratuda, Khongjom Govan of the Amadan came the key. Khongjom, Prabha, I believe. Manipuri, Katamba, Upali, King of the third, 32 Sakaleva, Khongjom Govan of the Amada. Sokna Kibel land, we worry though. Prabha had the loan dinate, Vim Prabha, Arjun Prabha, Drone Prabha, had a wahi say, Magi worried with Paduk, Tanka, Hydro. At Mahina, Khongjom land is Satam the Sibo. Noksu, Noko, Tumulam the Degi, Sanaiba, General Brahangi, Tempolgi, Mayo Yaduna, the district trade by the Lakiba. But they must see such a movie they don't go was a Makamudi, Landa, Ikin Taba, at the Uru, but the demand in Mali, Pang, Kapu, oh, Hydena, Monora Science, Central Voices, Yawa, Mahana, Idam Naman, Booster, Pungo, the Bahas, Hapo, when Uncle Lero, Sayon Tadisibo, Sesaki was a big mamina, Simon from Zawa, and a Khongjom Prabha na sa pamatanda, nagpapin ba di isay ni Khongjom Prabha kasi Khongjom Prabha kung si Prabha kung yung didimitay na sa isi na wala kayo kinakandi. Khongjom Landa, tawai kat trabay ko sino sekara da sa kabo Khongjom Prabha 1891 Anglo Manipuri War Khongjom da technical lang adabo sekara da sa kabo Khongjom Prabha. Khongjom Prabha sila makan yang hari, nung talangin makan badagi hawra gamay tayo mingpuro
ꯏꯁꯤꯡ ꯑꯅꯤ ꯑꯍꯨꯝꯒꯤ ꯃꯇꯝꯗ ꯄꯥꯟꯈꯤꯕ ꯃꯩꯇꯩ ꯅꯤꯡꯊꯧꯔꯣꯜꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯁꯤꯕꯨ ꯁꯩꯊꯥꯔꯒ ꯁꯛꯄ ꯋꯥꯔꯤ ꯄꯔꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧꯔꯣꯜ ꯈꯣꯡꯖꯣꯝ ꯄ꯭ꯔꯚꯥ ꯍꯥꯏꯔꯒ ꯈꯪꯅꯈ꯭ꯔꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯈꯣꯡꯖꯣꯝ ꯄ꯭ꯔꯚꯥ ꯍꯥꯏꯕꯁꯤꯅ ꯃꯣꯏꯔꯥꯡꯒꯤ ꯍꯤꯖꯨ ꯅꯍꯥꯟ ꯊꯧꯅꯥ ꯂꯥꯏꯔꯣꯜꯂꯦꯟꯕꯤ ꯄꯨꯔꯥ ꯅꯍꯥ ꯈꯣꯡꯖꯣꯝ ꯕꯇꯨ ꯂꯥꯏꯖꯤꯡꯂꯦꯟꯕꯤ ꯐꯥꯎꯕ ꯄꯣꯅꯨ ꯈꯃꯤꯟ ꯌꯥꯏꯕꯤ ꯄꯣꯅꯨ ꯑꯁꯤꯅꯆꯤꯡꯕ ꯈꯝꯕꯊꯣꯏꯕꯤꯗ ꯂꯣꯏꯁꯤꯜꯂꯤꯕ ꯁꯩꯔꯣꯜ ꯇꯔꯦꯠ ꯑꯁꯦ ꯁꯤꯕꯨ ꯁꯩꯊꯥꯔꯒ ꯁꯛꯄꯅ ꯀꯪꯂꯩꯔꯣꯜ ꯁꯩꯁꯛ ꯍꯥꯏꯕ ꯈꯪꯅꯈ꯭ꯔꯦ ꯈꯣꯡꯖꯣꯝ ꯄ꯭ꯔꯚꯥ ꯑꯃ ꯁꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯁꯩꯊꯥꯗꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯇꯥꯟꯗꯤ ꯁꯧꯀꯥ ꯇꯥꯅꯤ ꯃꯥꯇ꯭ꯔꯥ ꯅꯤꯄꯥꯜꯅ ꯁꯥꯏ ꯙꯤꯟ ꯇꯥ ꯇꯦꯡ ꯇꯦꯡ ꯇꯥ ꯇꯦꯡ ꯇꯥ ꯇꯦꯡ ꯇꯦꯡ ꯇꯥ ꯃꯅꯤꯄꯨꯔꯁꯤ ꯁꯩꯊꯥꯅꯤꯀꯣ ꯑꯩꯗꯤ ꯂꯧꯔꯛꯀꯦꯀꯣ ꯍꯥꯏꯔꯤꯕꯁꯤ ꯁꯧꯀꯥ ꯇꯥꯅꯤ ꯁꯤꯗ ꯁꯛꯏꯕ ꯁꯩꯁꯛꯁꯦ ꯃꯣꯅꯣꯔꯣꯁꯥꯏ ꯁꯩꯁꯛꯅꯤꯀꯣ ꯁꯪꯀ꯭ꯔꯤꯇꯣꯟ ꯁꯩꯁꯛꯅꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯃꯌꯣꯜ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯎ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯃꯌꯣꯜ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯎ ꯆꯤꯡꯃꯨꯔꯣꯏ ꯇꯝꯄꯨꯔꯣꯏ ꯆꯤꯡꯃꯨꯔꯣꯏ ꯇꯝꯄꯨꯔꯣꯏ ꯎꯁꯥꯡꯁꯤꯅ ꯈꯨꯟꯗꯥꯕ ꯎꯁꯥꯡꯁꯤꯅ ꯈꯨꯟꯗꯥꯕ ꯅꯨꯡꯁꯤꯖꯕ ꯂꯝꯗꯝꯅꯦꯀꯣ ꯅꯨꯡꯁꯤꯖꯕ ꯂꯝꯗꯝꯅꯦ ꯊꯥꯡꯒꯜ ꯋꯥꯡꯒꯜ ꯁꯥꯡꯕ ꯁꯥꯡꯖꯤꯡ ꯊꯥꯡꯒꯜ ꯋꯥꯡꯒꯜ ꯁꯥꯡꯕ ꯅꯄꯣꯡ ꯅꯣꯡꯆꯨ ꯇꯦꯟꯕ ꯂꯝ ꯍꯥꯏꯌꯨ ꯅꯄꯣꯡ ꯅꯣꯡꯆꯨ ꯇꯦꯟꯕ ꯂꯝ ꯁꯅꯥꯔꯃꯌꯨꯝ ꯀꯥꯕ ꯂꯝ ꯁꯅꯥꯔꯃꯌꯨꯝ ꯀꯥꯕ ꯂꯝ ꯅꯨꯄꯥꯅ ꯃꯄꯦꯟ ꯆꯟꯕ ꯂꯝ ꯅꯨꯄꯥꯅ ꯃꯄꯦꯟ ꯆꯟꯕ ꯂꯝ ꯋꯥꯏꯊꯧ ꯊꯥꯡꯖꯦꯠ ꯍꯩꯃꯥꯏꯒꯨꯝꯅ ꯋꯥꯏꯊꯧ ꯊꯥꯡꯖꯦꯠ ꯍꯩꯃꯥꯏꯒꯨꯝꯅ ꯁꯣꯝꯗꯅ ꯐꯖꯔꯤ ꯎꯃꯪꯗꯣ ꯁꯣꯝꯗꯅ ꯐꯖꯔꯤ ꯎꯃꯪꯗꯣ ꯏꯁꯩꯒꯤ ꯂꯤꯔꯤꯛꯁ ꯑꯁꯤꯅ ꯇꯥꯛꯏ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯃꯌꯣꯜꯁꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯤ ꯃꯅꯤꯒꯨꯝꯅ ꯐꯖꯔꯕ ꯍꯦꯔꯥꯃꯅꯤꯗꯣ ꯃꯗꯨꯒꯤ ꯃꯃꯤꯡ ꯂꯧꯔꯦ ꯄꯨꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯤ ꯅꯠꯇꯦ ꯁꯪꯁꯀ꯭ꯔꯤꯠ ꯂꯣꯟ ꯕꯦꯡꯒꯣꯂꯤ ꯂꯣꯟꯅꯤ ꯄꯨꯔꯥ ꯍꯥꯏꯕꯗꯤ ꯂꯩꯄꯥꯛ ꯍꯥꯏꯕꯅꯤ ꯃꯅꯤꯒꯨꯝꯅ ꯐꯖꯔꯕ ꯂꯩꯄꯥꯛ ꯍꯥꯏꯕꯅꯤꯀꯣ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔ ꯊꯣꯟꯗ꯭ꯔꯤꯉꯩꯗ ꯃꯩꯇ꯭ꯔꯕꯥꯛ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅ ꯏꯔꯝꯗꯝꯁꯤ ꯊꯣꯟꯖꯔꯝꯃꯤꯀꯣ ꯃꯁꯤꯗ ꯁꯇꯤꯗꯥꯁ ꯒꯣꯁꯥꯏꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯔꯕꯅꯤ ꯋꯥꯁꯀꯤ ꯍꯥꯛꯇꯛꯇ ꯀꯪꯂꯩꯄꯥꯛ ꯊꯣꯟꯖꯔꯝꯕ ꯏꯔꯝꯗꯝꯁꯤ ꯃꯅꯤꯄꯨꯔ ꯃꯅꯤꯒꯨꯝꯅ ꯐꯖꯔꯕ ꯂꯩꯄꯥꯛꯅꯤꯗꯨ ꯃꯅꯤꯄꯨꯔ ꯍꯥꯏꯗꯅ ꯁꯩꯊꯥꯔꯒ ꯏꯁꯩ ꯑꯁꯤꯒꯤ ꯂꯤꯔꯤꯛꯁꯤꯗ ꯁꯛꯏ ꯁꯅꯥ ꯂꯩꯃꯌꯣꯜ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯧꯕ ꯂꯝꯗꯝꯁꯤ ꯃꯃꯩꯕꯨ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯐꯩꯗꯤ ꯀꯣꯜꯂꯦꯔꯒ ꯀꯪꯂꯥ ꯍꯥꯏꯕ ꯏꯕꯨꯙꯧꯒꯤ ꯃꯐꯝ ꯑꯁꯤꯗ ꯈꯣꯏꯗꯧ ꯃꯄꯥ ꯊꯣꯛꯏꯀꯣ ꯃꯁꯤꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯂꯥꯎꯅ ꯁꯥꯠꯄꯗꯨꯕꯨ ꯁꯅꯥ ꯂꯩꯃꯌꯣꯜ ꯍꯥꯏꯕ ꯏꯁꯩ ꯂꯤꯔꯤꯛꯁ ꯑꯁꯤꯅ ꯁꯛꯏ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯇꯨꯁꯥꯡꯁꯤꯅ ꯈꯨꯟꯗꯥꯕ ꯆꯤꯡꯗꯅ ꯍꯥꯎ ꯐꯨꯔꯨꯞ ꯀꯌꯥꯗ ꯈꯨꯟꯗꯥ ꯂꯩꯈ꯭ꯔꯦ ꯇꯝꯕꯨꯔꯣꯏ ꯇꯨꯁꯥꯡꯁꯤꯅ ꯈꯨꯟꯗꯥꯕ ꯅꯨꯡꯁꯤꯖꯕ ꯂꯝꯗꯝꯅꯤ ꯇꯝꯁꯤꯗ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯖꯥꯇꯤ ꯄꯨꯝꯅꯃꯛꯁꯤ ꯈꯨꯟꯗꯥꯔꯒ ꯂꯩꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯤꯡꯊꯤꯖꯕ ꯂꯝꯗꯝꯅꯤ ꯍꯥꯏꯕꯅꯤꯀꯣ ꯏꯁꯩꯒꯤ ꯂꯤꯔꯤꯛꯁ ꯑꯁꯤꯅ ꯐꯣꯡꯗꯣꯛꯏꯕꯅꯤ ꯈꯥꯡꯒ ꯋꯥꯡꯒ ꯁꯥꯡꯕ ꯂꯝ ꯃꯅꯤꯄꯨꯔ ꯂꯝꯗꯝꯁꯤ ꯈꯥꯡꯒ ꯋꯥꯡꯒ ꯁꯥꯡꯉꯤ ꯍꯥꯏꯅ ꯏꯁꯩ ꯑꯁꯤꯅ ꯂꯤꯔꯤꯛꯁ ꯑꯁꯤꯅ ꯐꯣꯡꯗꯣꯛꯏ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯇꯦꯟꯕ ꯂꯝ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞꯁꯨ ꯇꯦꯟꯖꯜꯂꯤ ꯍꯥꯏ ꯁꯅꯥꯅ ꯃꯌꯨꯝ ꯀꯥꯕ ꯂꯝ ꯅꯨꯄꯥꯅ ꯃꯐꯦꯟ ꯆꯟꯕ ꯂꯝ ꯌꯥꯝ ꯐꯖꯕ ꯏꯔꯝꯗꯝ ꯃꯩꯇꯩ ꯄꯣꯛꯄꯤ ꯄꯂꯦꯝ ꯏꯃꯥꯅꯤ ꯍꯥꯏꯕꯅꯤꯀꯣ ꯋꯥꯏꯊꯧ ꯊꯝꯆꯦꯠ ꯍꯩꯃꯥꯏꯒꯨꯝ ꯀꯣꯏꯅ ꯐꯖꯔꯤ ꯄꯨꯡꯃꯌꯣꯜ ꯍꯥꯏꯕꯗꯤ ꯂꯝꯕꯦꯜ ꯋꯥꯏꯊꯧꯗ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜ ꯂꯩꯅꯥꯗꯒꯤ ꯁꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯈꯣꯛ ꯂꯣꯏꯔꯕꯗ ꯊꯝꯆꯦꯠ ꯍꯥꯏꯗꯅ ꯔꯥꯎꯟ ꯀꯣꯏꯔꯛꯄꯗꯣ ꯑꯗꯨꯒꯨꯝꯅ ꯐꯖꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯗꯅ ꯏꯁꯩ ꯂꯤꯔꯤꯛꯁ ꯑꯁꯤꯗ ꯁꯥꯐꯣꯡꯗꯨꯅ ꯁꯛꯏꯕꯁꯤ 1891 ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ ꯕ꯭ꯔꯤꯇꯤꯁ ꯄꯦꯔꯦꯠꯀꯤ ꯃꯇꯨꯡꯗꯗꯤ ꯁ꯭ꯔꯤ ꯁꯇꯤꯜ ꯁꯥꯕꯨꯡꯗꯨꯒꯤ ꯀꯩꯅꯣ ꯀꯧꯕ ꯄ꯭ꯔꯖꯥ ꯑꯃꯈꯛꯅ ꯁꯥꯐꯣꯡꯂꯛꯈꯤꯗꯨꯅ ꯈꯣꯡꯖꯣꯝ ꯄ꯭ꯔꯚꯥ ꯍꯥꯏꯗꯅ ꯄꯥꯛꯅ ꯁꯛꯏ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯣꯕꯥꯏꯜꯒꯤ ꯖꯨꯒꯅꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯖꯨꯒꯅꯤ ꯈꯣꯡꯖꯣꯝ ꯄ꯭ꯔꯚꯥꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯣꯏꯅ
ritual religious entertainment kaya na pantok na lang pa suma may pinaramba kongjong ranga tak na sinaraki tak na sinaraki ba po na siya kalhong da bayadi haidana wajah kumantin sundari ay na sana kaya ito iko kongjong praba haidani lepak ning ba sei bani ko Mesa song tapong na ani la lang sa pwede mata na baga sing kasi ko
saan pa Buddhism lambaw pa Buddhism ang katong katasiba Kahaniya de ayo Kung pagsanay Ini siba Oh pagpaka tila na soda Oh pagpaka tila na soda So kakinyo na
ꯁꯥꯟꯅꯕ ꯋꯥꯍꯩꯗ ꯐꯣꯡꯗꯣꯛꯏ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯑꯃꯗꯤ ꯅꯨꯆꯥ ꯑꯣꯏꯕꯤ ꯅꯍꯥꯛꯄꯨ ꯄꯥꯈꯪ ꯑꯩꯅ ꯅꯨꯡꯁꯤꯅꯤ ꯑꯗꯨꯅ ꯃꯣꯕꯥꯏꯜꯗ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯝꯃꯤ ꯐꯣꯟꯗ ꯅꯨꯡꯁꯤꯅꯕꯁꯤ ꯂꯣꯏ ꯐꯣꯡꯗꯣꯛꯀꯅꯤꯀꯣ ꯑꯗꯩꯗꯤ ꯃꯇꯝ ꯈꯔꯗꯤ ꯍꯧꯈꯤꯕ ꯃꯃꯥꯡꯗ ꯂꯦꯇꯔ ꯍꯥꯏꯗꯅ ꯑꯃꯨꯛ ꯂꯦꯇꯔꯁꯤꯗ ꯏꯔꯒ ꯆꯠꯅꯔꯝꯃꯤꯀꯣ ꯂꯦꯇꯔ ꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯊꯛꯇꯗꯤ ꯀꯔꯤ ꯆꯠꯅꯔꯝꯃꯤ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯁꯦꯀꯣ ꯍꯥꯏꯕꯤ ꯑꯃ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯅꯦ ꯑꯩꯗ ꯏꯔꯨꯁꯤꯗ ꯈꯨꯗꯛꯇ ꯍꯥꯏꯗꯦꯕꯀꯣ ꯍꯩꯔꯣꯜꯗ ꯂꯩꯔꯣꯜꯗ ꯊꯥꯏꯀꯣ ꯀꯃꯥꯏꯅ ꯊꯥꯏ ꯄꯥꯈꯪꯁꯤꯅ ꯂꯩꯁꯥꯕꯤꯁꯤ ꯅꯨꯡꯁꯤꯔꯦꯕꯀꯣ ꯍꯩꯗ ꯂꯩꯗ ꯄꯧꯔꯧ ꯄꯥꯎꯈꯧ ꯇꯧꯔꯒ ꯈꯨꯜꯂꯒ ꯂꯪꯉꯒ ꯁꯦꯡꯅ ꯈꯨꯜꯂꯝ ꯏꯁꯩ ꯍꯩꯔꯤ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯤꯡꯕꯗ ꯑꯃꯅ ꯈꯨꯜꯂꯒ ꯂꯪꯉꯦ ꯑꯃꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯦ ꯏꯁꯩ ꯈꯨꯜꯂꯝ ꯏꯁꯩ ꯍꯩꯕ ꯅꯨꯡꯁꯤ ꯋꯥꯍꯩ ꯐꯣꯡꯗꯣꯛꯁꯤ ꯄꯥꯈꯪꯗꯨꯅ ꯂꯩꯁꯥꯕꯤꯗꯨꯗ 상징이 하이야 너 자식아 우르거나 강게 타모이시 로우다나 까리 상대는 소리니 미오티 하이네 Sebenarnya bahkan saya nusian aku, wah sih ham, saya habis na, yang ini dana kumbang, yang ini dana, kok biar itu, itu saya deh, nusian panggil yang sampai ini, ini kok fokus kita kan tak, kambana, nanti ikut pun tak kau panggil kita mau paduk sih kok, nanti nara pun kau ini lah pun kau nunggu kambana panggil kok.
태민이 왜 이랬더라 모양이 나이 바꾸기도 빠랭 새고 왜 이랬네 헤이 니 나이 마샤 나 지금 티베이고 나 지금 쿠tum도 도무르는 그런 도안도 보다 수마 있다고 이거 폭청이지